ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟꯠ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯁꯨ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯁꯣꯔꯠ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯆꯥ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ ꯑꯩꯒꯤ ꯃꯤꯡ ꯇꯣꯟꯗꯣꯟꯕ ꯀꯧꯖꯩ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯃꯇꯝ ꯈꯔ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯃꯇꯝ ꯑꯗꯨ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝꯅꯤ ꯃꯗꯨꯅ ꯑꯩꯈꯣꯏꯗꯤ ꯇꯨꯔꯦꯟꯗ ꯀꯨꯝꯃꯒ ꯉꯥ ꯐꯥꯕ ꯌꯥꯝꯅ ꯆꯠꯅꯔꯝꯃꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯅꯨꯄꯥ ꯑꯃꯠꯇ ꯈꯥꯛꯇꯅ ꯇꯨꯔꯦꯟꯗ ꯏꯟ ꯆꯤꯡꯕꯒꯤ ꯊꯕꯛꯁꯤꯁꯨ ꯌꯥꯝꯅ ꯇꯧꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯑꯋꯥꯡ ꯊꯪꯕꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯁꯤꯗ ꯈꯨꯜ ꯑꯁꯤꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯈꯔ ꯂꯧꯒꯅꯤ ꯃꯗꯨꯅ ꯂꯥꯏꯕꯨꯡꯗ ꯅꯨꯄꯤ ꯃꯇꯣꯝꯗ ꯄꯣꯛꯄ ꯏꯃꯨꯡꯒꯤ ꯑꯣꯏꯅ ꯍꯩ ꯂꯩ ꯃꯆꯨ ꯇꯔꯦꯠ ꯇꯔꯦꯠ ꯀꯠꯂꯨ ꯏꯄꯥꯅ ꯀꯟꯕꯤꯒꯦ ꯍꯥꯏꯗꯅ ꯏꯁꯣꯔꯒꯤ ꯄꯥꯎꯖꯦꯜ ꯑꯣꯏꯅ ꯐꯥꯎꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯅꯨꯄꯤ ꯃꯇꯣꯝꯗ ꯌꯥꯎꯖꯕ ꯏꯃꯨꯡꯁꯤꯡ ꯂꯥꯏꯕꯨꯡꯗ ꯆꯠꯂꯒ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯠꯊꯣꯛꯑꯝꯃꯤ ꯊꯣꯡꯒꯥꯟꯗꯁꯨ ꯍꯩ ꯂꯩ ꯀꯦꯟꯗꯟ ꯗꯨꯛ ꯇꯧꯔꯒ ꯂꯣꯏꯅ ꯊꯥꯗꯣꯛꯑꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯣꯟꯅꯗꯤ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝꯒ ꯌꯧꯔꯛꯄꯒ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤ ꯄꯥꯠꯇꯒꯤ ꯏꯁꯤꯡ ꯀꯥꯏꯔꯛꯇꯨꯅ ꯌꯨꯝꯁꯤꯡ ꯑꯁꯤ ꯏꯁꯤꯡ ꯂꯣꯏꯅ ꯊꯨꯝꯃꯝꯃꯤ ꯍꯥꯟꯅꯗꯒꯤꯁꯨ ꯄꯥꯠꯇꯒꯤ ꯏꯁꯤꯡ ꯄꯥꯊꯣꯔꯛꯇꯨꯅ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤ ꯏꯁꯤꯡ ꯍꯦꯛꯇ ꯊꯨꯝꯒꯜꯂꯤ ꯇꯧꯕꯇꯕꯨ ꯍꯟꯗꯛꯀꯤ ꯅꯣꯡꯖꯨ ꯊꯥ ꯑꯁꯤꯗꯗꯤ ꯈꯨꯜ ꯑꯁꯤꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯁꯤꯐꯥꯎ ꯌꯥꯎꯅ ꯏꯁꯤꯡ ꯄꯥꯊꯣꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯂꯃꯟꯁꯤꯡꯗꯤ ꯌꯥꯝꯅ ꯋꯥꯅꯔꯝꯃꯤ ꯃꯔꯝꯗꯤ ꯈꯨꯜ ꯑꯁꯤꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯁꯤ ꯃꯃꯥꯡꯗ ꯑꯃꯨꯛꯐꯥꯎ ꯏꯁꯤꯡ ꯏꯃꯥꯏ ꯀꯥꯏꯗꯨꯅ ꯌꯨꯝꯂꯛꯇ ꯆꯪꯉꯛꯇ꯭ꯔꯤ ꯐꯅ ꯅꯣꯡ ꯀꯟꯅ ꯇꯥꯖꯔꯕꯁꯨ ꯇꯨꯔꯦꯜ ꯑꯁꯤ ꯍꯥꯟꯅꯒꯤ ꯏꯁꯤꯡ ꯏꯃꯥꯏꯁꯤ ꯃꯆꯤ ꯀꯌꯥ ꯂꯦꯡꯗꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯑꯉꯛꯄ ꯐꯪꯅ ꯇꯨꯔꯦꯜ ꯏꯃꯥꯏ ꯀꯥꯏꯗꯨꯅ ꯌꯨꯝꯂꯛꯇ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯍꯩꯖꯤꯜꯂꯛꯈꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯃꯇꯧ ꯑꯁꯤꯗ ꯄꯥꯈꯠꯂꯛꯄꯗꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯒ ꯌꯦꯡꯍꯜꯂꯝꯃꯤ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗꯤ ꯏꯁꯣꯔꯒꯤ ꯀꯔꯤ ꯈꯨꯗꯝꯅꯣ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯂꯩꯕꯥꯛꯁꯤ ꯑꯋꯥꯕ ꯇꯥꯕ ꯅꯠꯇ꯭ꯔꯒ ꯈꯨꯜ ꯑꯁꯤ ꯑꯋꯥꯕ ꯇꯥꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯧꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯣꯏꯅ ꯋꯥꯅꯔꯝꯃꯤ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅꯁꯨ ꯂꯥꯏ ꯇꯤꯟ ꯅꯤꯡꯊꯤꯖꯅ ꯈꯣꯏꯔꯝ ꯊꯣꯛꯈꯤ ꯈꯨꯜ ꯑꯁꯤ ꯑꯋꯥꯕ ꯇꯥꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯅ ꯃꯁꯤꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯍꯥꯟꯅ ꯆꯥꯎꯔꯝꯕ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯌꯦꯡ ꯇꯥꯔꯛꯈꯤ ꯅꯣꯡ ꯇꯥꯕꯁꯨ ꯂꯦꯞꯈꯤ ꯃꯇꯧ ꯀꯌꯥꯁꯤꯗ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯤꯄꯥꯏꯅꯔꯝꯕꯁꯤꯡ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯐꯅꯔꯝꯃꯤ ꯏꯁꯤꯡ ꯑꯗꯨ ꯃꯌꯦꯡ ꯍꯦꯛ ꯇꯥꯈꯤꯕꯒꯗꯤ ꯄꯥꯠ ꯇꯨꯔꯦꯟꯁꯤꯡ ꯑꯁꯤ ꯑꯉꯛꯄ ꯐꯪꯅ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯁꯧꯅ ꯉꯥꯒꯤ ꯉꯥ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ ꯃꯇꯧ ꯀꯌꯥꯁꯤꯗ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯉꯥꯡ ꯑꯍꯟ ꯈꯥꯛꯇꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯄꯥꯠ ꯇꯨꯔꯦꯟꯗ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯅꯔꯝꯃꯤ ꯇꯧꯕꯇꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯄꯥꯠ ꯇꯨꯔꯦꯟꯗꯒꯤ ꯐꯥꯔꯛꯂꯤꯕ ꯉꯥꯁꯤꯡ ꯑꯗꯨ ꯆꯥꯕꯗ ꯃꯍꯥꯎ ꯑꯃꯠꯇ ꯌꯥꯎꯔꯝꯈꯤꯗꯦ ꯏꯆꯝ ꯆꯝꯃꯝꯃꯤ ꯍꯥꯟꯅꯗꯤ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯄꯥꯠ ꯇꯨꯔꯦꯟꯗꯒꯤ ꯐꯥꯔꯛꯄ ꯉꯥꯁꯤꯡ ꯑꯁꯤ ꯃꯍꯥꯎ ꯂꯩꯅ ꯍꯥꯎꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯧ ꯑꯁꯤꯗꯤ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯉꯛꯅꯈꯤ ꯐꯅ ꯃꯁꯤ ꯑꯣꯏꯖꯔꯕꯁꯨ ꯉꯥꯁꯤꯡ ꯑꯗꯨ ꯃꯍꯥꯎ ꯌꯥꯎꯖꯗ꯭ꯔꯕꯁꯨ ꯉꯥꯕꯨ ꯎꯕꯗ ꯀꯜꯂꯛꯇꯕ ꯃꯤꯕꯨ ꯀꯅꯥ ꯂꯩꯒꯗꯒꯦ ꯃꯗꯨꯅ ꯉꯥꯁꯤꯡ ꯑꯗු ꯑꯍꯤꯡ ꯅꯨꯃꯤꯗꯥꯡ ꯅꯥꯏꯗꯅ ꯐꯥꯕꯗꯤ ꯂꯦꯞꯅꯔꯝꯗꯦ ꯑꯩꯈꯣꯏ ꯈꯨꯜꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯅꯠꯇꯅ ꯈꯨꯜ ꯑꯁꯤꯗ ꯑꯇꯣꯞꯄ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯐꯥꯎ ꯑꯍꯤꯡ ꯌꯥꯔꯦꯛꯇꯨꯅ ꯉꯥ ꯐꯥꯅꯔꯝꯃꯤ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯍꯥꯟꯅ ꯄꯥꯠ ꯇꯨꯔꯦꯟꯗ ꯆꯥꯔꯝꯕ ꯉꯥꯁꯤꯡ ꯑꯗꯨ ꯑꯉꯛꯄꯅꯤ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯂꯣꯏꯅ ꯃꯥꯡꯈꯤ ꯃꯇꯧ ꯑꯁꯤꯗ ꯈꯨꯟꯒꯤ ꯑꯍꯟ ꯈꯔꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯊꯋꯥꯏ ꯋꯥꯔꯝꯃꯤ ꯀꯔꯤ ꯈꯨꯗꯝꯅꯣ ꯃꯁꯤꯕꯨ ꯑꯐꯕ ꯈꯨꯗꯝꯂ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯈꯨꯗꯝꯂ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯊꯪꯅꯕ ꯈꯨꯟꯗ ꯁꯥꯠ ꯍꯩꯕ ꯑꯃ ꯌꯥꯎꯔꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗꯒꯤ ꯌꯨꯝꯊꯣꯡ 8ꯃꯨꯛ ꯆꯠꯂꯒ ꯂꯩꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯌꯨꯛꯇꯒꯤ ꯁꯥꯟꯅꯔꯨꯅꯤ ꯊꯣꯛꯈꯤ ꯍꯧꯖꯤꯛ ꯄꯨꯡ 3 ꯇꯥꯔꯐꯥꯎ ꯆꯥꯛ ꯆꯥꯕ ꯍꯟꯖꯤꯜꯂꯛꯇꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯆꯪꯗꯅ ꯀꯣꯏꯊꯤ ꯊꯤꯅꯔꯝꯃꯤ ꯃꯗꯨꯗ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯏꯃꯥ ꯍꯣꯏꯗ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯃꯥ ꯆꯟꯕꯤꯗꯨ ꯂꯩꯖꯔꯝꯒꯅꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯁꯥ ꯁꯟ ꯊꯤꯕꯗꯧꯅ ꯊꯤꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯍꯣꯔꯦꯟ ꯀꯣꯟꯅ ꯇꯞꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯌꯨꯝꯗ ꯑꯗꯨꯝ ꯍꯟꯖꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅꯕꯨꯗꯤ ꯑꯗꯨꯝꯅ ꯍꯥꯏꯖꯔꯤꯕ ꯃꯄꯥꯅꯗꯤ ꯃꯃꯥꯒ ꯂꯩꯇ꯭ꯔꯦ ꯃꯆꯥꯅꯨꯄꯤꯗꯣ ꯑꯌꯨꯛꯇꯒꯤ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯃꯊ꯭ꯋꯥꯏ ꯋꯥꯗꯅ ꯉꯁꯥꯏꯗꯒꯤ ꯀꯣꯏꯊꯤ ꯊꯤꯔꯤ ꯌꯥꯔꯒꯗꯤ ꯅꯪꯁꯨ ꯊꯤꯕ ꯈꯔ ꯌꯥꯎꯕꯤꯔꯨꯆꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯑꯅꯤ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯑꯃꯨꯛ ꯍꯣꯏ ꯑꯩ ꯏꯔꯨꯒ ꯁꯦꯡꯅ ꯑꯃꯨꯛꯇ ꯂꯨꯖꯊꯣꯛꯎꯈꯤꯒꯦ ꯑꯗꯨꯒ ꯑꯁꯥꯏꯐꯥꯎ ꯌꯦꯡꯕꯤꯔꯨꯒꯦ ꯍꯥꯏꯔꯝꯃꯒ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯋꯥꯃꯟꯗꯅ ꯎꯏꯊꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯃꯪꯗ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯇꯨꯔꯦꯟꯗ ꯂꯨꯞꯈ꯭ꯔꯦ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯏꯁꯤꯡꯗ ꯀꯨꯝꯃꯒ ꯏꯃꯥꯕꯨ ꯊꯤꯅꯔꯝꯃꯤ
ꯑꯩꯁꯨ ꯃꯪ ꯑꯗꯨꯗ ꯇꯨꯔꯦꯟꯗ ꯀꯨꯝꯃꯒ ꯏꯃꯥꯕꯨ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡ ꯑꯗꯨ ꯏ ꯉꯥꯛꯇ ꯑꯣꯜꯂꯛꯈꯤ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯩꯁꯨ ꯏꯁꯥꯗ ꯀꯤꯃꯟꯈꯤꯗꯨꯅ ꯃꯤꯀꯞ ꯈꯪꯊꯣꯛꯊꯣꯔꯛꯈꯤ ꯋꯥꯈꯟꯗꯁꯨ ꯃꯪꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯏꯁꯥꯗ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯣꯡꯉꯝꯃꯤ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯅꯤꯡꯗ ꯆꯪꯉꯒ ꯏꯁꯤꯡ ꯑꯏꯪꯕ ꯕꯥꯔꯇꯤꯜ ꯑꯃꯅ ꯏꯁꯥꯗ ꯆꯥꯏꯊꯔꯝꯃꯤ ꯏꯔꯨꯖꯕꯗꯣ ꯂꯣꯏꯔꯒ ꯑꯃꯨꯛ ꯑꯩꯁꯨ ꯐꯤꯔꯣꯠ ꯐꯤꯔꯣꯟ ꯁꯦꯠꯆꯜꯂꯒ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯑꯁꯥꯏꯐꯥꯎꯗ ꯌꯦꯡꯕꯤꯔꯨꯒꯦ ꯈꯟꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄ ꯍꯦꯛ ꯍꯧꯔꯛꯄꯗ ꯏꯃꯥꯗꯣ ꯊꯣꯡꯒꯥꯟꯗꯒꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯜꯂꯛꯈꯤ ꯏꯃꯥꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯩꯁꯨ ꯃꯪꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯏꯁꯥꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯕꯗ ꯏꯁꯥꯗ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯏꯃꯥꯗꯁꯨ ꯑꯩꯅ ꯀꯔꯤ ꯇꯧꯔꯒꯦ ꯍꯪꯉꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯗꯤ ꯃꯃꯤꯠꯇ ꯃꯄꯤꯔ ꯆꯦꯟꯗꯨꯅ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯆꯟꯕꯤꯗꯣ ꯇꯨꯔꯦꯟꯗ ꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯊꯦꯡꯅꯔꯦ ꯍꯥꯏ ꯃꯥꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕꯁꯤꯗꯤ ꯃꯗꯨꯒꯤ ꯑꯣꯏꯔꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯁꯣꯔ ꯑꯁꯤꯅ ꯁꯤꯟꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯏꯃꯥꯗꯣ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯅ ꯇꯝꯅ ꯌꯥꯝꯅ ꯀꯞꯄꯝꯃꯤ ꯃꯗꯨꯗ ꯑꯩꯁꯨ ꯏꯃꯥꯗ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯎꯔꯝꯕ ꯊꯧꯗꯣꯛ ꯑꯗꯨ ꯋꯥꯔꯤ ꯇꯝꯒꯦ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟꯕꯗꯒꯤ ꯑꯩꯁꯨ ꯏꯃꯥꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯇꯨꯔꯦꯜ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯂꯥꯛꯑꯝꯃꯤ ꯋꯥꯈꯟꯗꯁꯨ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯪꯒ ꯆꯞ ꯃꯥꯟꯅꯈꯤ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯎꯔꯝꯕꯁꯤꯡ ꯑꯗꯨꯒ ꯃꯐꯝ ꯖꯒꯥ ꯑꯗꯨ ꯍꯦꯛ ꯌꯧꯕꯒꯁꯨ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯏꯁꯤꯡꯗꯒꯤ ꯂꯧꯈꯠꯂꯒ ꯂꯩꯔꯝꯃꯤ ꯃꯄꯥ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒ ꯃꯔꯛ ꯃꯔꯛꯇ ꯊꯕꯛ ꯄꯨꯜꯂꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯁꯨ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯝꯃꯤ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯊꯃꯣꯏ ꯀꯥꯏꯈꯤ ꯑꯩꯁꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯌꯥꯎꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯒ ꯃꯪꯗꯒꯤ ꯌꯨꯝꯗ ꯀꯨꯝꯃꯛꯅꯕ ꯇꯨꯔꯦꯟ ꯑꯗꯨꯗ ꯏꯁꯤꯡ ꯏꯔꯨꯞꯄ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯉꯥꯏꯍꯥꯛ ꯏꯁꯤꯡ ꯀꯨꯝꯗ꯭ꯔꯤꯉꯩ ꯏꯪꯗꯅꯕ ꯍꯥꯏꯗꯅ ꯌꯨ ꯒꯤꯂꯥꯁ ꯑꯃ ꯑꯅꯤ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯗꯨꯗ ꯊꯛꯏꯉꯩ ꯈꯔ ꯑꯃꯅ ꯏꯔꯨꯞꯄꯒ ꯃꯌꯨꯝ ꯃꯌꯨꯝꯗ ꯀꯥꯅꯈꯤ ꯑꯩꯈꯣꯏ ꯈꯔꯁꯨ ꯆꯨꯔꯨꯞ ꯃꯆꯩ ꯑꯃꯃꯝ ꯆꯤꯡꯗꯨꯅ ꯂꯩꯈꯤꯗꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯨꯡꯉꯥꯏꯇꯦ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯉꯩ इखंग खंगौदना अंगांग अदुना तारगा सिरंबा मपा अदोमदगी जोम जोम मियोय अमना इरोइबगुंबा मखोल अमा तारखी मफम जगा अदसु तुरेन मपान होइजरबसु उवा तौगुंबा यामना हौबा मी चंगनादबा असोंबा मपानी मतौ अदुदा अखोइ तरुक तरेसु ngahakti wa lang amata ngangnadi mafam adomda munna yengduna tumin tumina lei konade akhoi mayamdugi marakta tamangi haidana ahal ama yawi alasina khoida sumna hairaki inauksa lao yumda karasi masidi mawng amani nakhoi boktik turena sida iruppa ngamkhidro kanade asai lakhong matek amada iruppaga yumda karasi akhoi mafam masida kuina leibada afaba oiro yumda chelahurasi hairaki ahal adugi wafam aduda khoi masensu maduna pharani hojikidudi mawng amani hainaduna mayamsu yumlomda loina kanarakhi aisu thongan mapa hek yobuga yumge mi kauba tahoide haidana yumge gate adu dong dong yamna kana thilami ima hoi thoro haidana adubo tanja adu dege tungda sum shot shot isingumada khungukkumana tongaga kakhalakpugumba makhola maina tarakhi pato adu da isu wakhanda budi khara chingnarami mi leitaba yawa haibasi kharadi tawrani mangdagi su karapaga ima du bo hujuk pau thorokdri bazara haidana aisu gate adu amuk thinge hek tawbada handakti mapa chana ima su gate hangtorakhi konadi ima na thungan wangmada khabar che tawraga mai hogat pirami aisu mai adu kantho maga gate lon salamaga sumang da phurit phiron hongtoktuna isinga sengbana amu isa je haipet chai tharaga imungda changakhi ima da soina angang adu numaiti kanamata uhautra bazara hangami madude ima na sumna hairaki khangde bungo mina sum hainabada mama su leiti mapa duna khungi lai haraubada nupi amakak yaubasing hai lei thunganda thadu laibungda su khasau haibadu magidi tahautraba mali mapa duna maduda lekai gi mioi singna madugi su mali haidana haina hawi handak khulasna ngayamna phakibadu madusu isora sina manin nairakpagini adubo angang maraibuk thibasida dasa hek taida haidana ima su mathwai nungai jaramdi ainamu ima de ima mapa duna tawdrabasu makhoi mapa gi machin manaw madomcha hoiduna angang adugi kari kari no khara kathok biramagadi phagadabani makhoi suangakpani khulasida mayamna wa wa launaribadu karimata tahaudraba zara hairami ima gaiga sanariba wari adu baba su tarabara khangdi ahing aduda hawgaloktuna sumna hairaki yengu yengu ima gaiga sanariba wari adu baba su tarabara khangdi ahing aduda hawgaloktuna sumna hairaki
Ngasidagi matang kuirabagi mama napa hoinasu pakhang oiringai matamdasu turen asida sana nga thoi hai karigumba nga adu bongna thengnaruba miyoi adudi turen asida nongma natraga nongma isingda kautharaga thawai kawi hai thaina su angang aduna siramba mapa adu maktada angang nupa macha amasu siraga thengnarami lekaigi miyoi singna madugi mafam adu thaina degi hauna isuk suaga adum lairaknabani handak sahi sidana akoi sanbida takre amu mukti khulasida adumna tawbani haidana babana hairakhi matang aduna ainasu ngasi aigi mangda uramba amadi akoina mangdagi turenda kumbada thengnarkiba kiba thodok sing adu babaga imaga da wari tammi maduda babaga imaga supung aknakhi masigi matung thani leiragadi lekai miyamna chibon wa khara ngangnaba haurakhi madudi turen mapana domda nubida nga phaba kumbada leikidaba nga adu lepaga leirami haidana mayamna ngangnarakhi kaurubada su tumina mami sami hekta mangki hai thaudo adu kungi miyoi kharadi masada hak thengnana thengnarubadagi aki akang pakat thukat patawbadagi yumdagi mapan thorakhide matau kyasida matang kharadi turenda nga phabadu khara lepami turen mapanda leiba yumsing adusu numidang tamnabada leiba ngamdre hainarakhi ahinga thengmada angang aduna turen lomdagi hek singaga tingthana oinana hekta kape hainarami anambada su nongthi nongmangba matamdana heli hai adubo nongmada imana ingonda sumna hairakhi ibungo awang thingenda nga yamna phanei hai ima su turenda kumaga nga phadaba kuire nang horen in hangensi mafam adu phawda pubiu hairakhi maduda ina muk ima mafam adu yamna lapi aisu thabak chatoribani kaigi ngano pharunu yumda potharaga irenjena leyu hairami madudagi ima su phare haidana yumda lehauki aichu sai sing toga thabak chelami masigi matung kona yum changdringai aina thabak khalakpada imanaba singna ngasai imana nga yamna phana wi haiba mapa aduda nga yengusi hairakpadagi aisu mafam aduda chelami aina mafam adu hek yaubaga su imadi in singaga leirami maduda aina imagi manakta sangsilaga ma nangdi sida kaidawriba kanana in hangense purakke hangami imana musumna khumaki ibungo nang babana cycle da hapaga thinbiramani imana nga phaningba ubasida adu ibungo chaga puna ngahak inlasi chingminaraga yumda hanminarasi ima itumda hanbadu nungaitre hairakhi aina su imagi mato adu nungairaktabadagi khoi ima phare yamnadi thengagumsi ngahak chingmoduga yumda hannaba tawrasi hairami asumna imana in chingbada loirakpadadi numidang wairam tasilakhi aisu imagi tungol adu pairaga laoima yumda hallasi indo sida dum tharamgera natraga mathakta thanamgera tawro thenge yumda hallasi hairami imana su hot phare bungo isana ngaibiba illa side mafam asida dum tharamasi lao yumda chalesi haidana imaga iga yumlomda lakpa haurami lamben su khara sangbada numisu takiba khangaude tamna mamselakhi akoina phawraga lakadaba lamben adusu turen mapala du lalaga lakturibani asumna imaga iga sum lakpada turen mapana adusu yausilakhi mafam jaga adusu angang adugi thawai thoe hainabadagi mi mata chatnaramdi matam aduda turen mapana domdagi angang amagi khonjenda nene haidana imaga aigi ga maikai tamna kaurakhi makhol adu tabada imaga iga su mangtung kuyeng yengame kanano amamba marakasida nene kauri isibo haidana adubu konadi imaga aigana makhol adu sum tasalubadadi nene kauri iba khonjel adudi turen makharumdagi tarakhi matawduda isu kiman kibadagi imade ima masidi mayamna hainabaduni lao khara thuna chalasi tung olaga yengunu haidana imaga iga khongam thangaga hathu lakhi adubu angakpani khonjel adudi imaga aigiga maikai tamna turen mapandagi sum kauduna inarakhi konadi imana engonde ibungo nang hekta lepkho ima yamna ware aduna kidi kiganuko ima sangeng amata tawge haidana imana turen mapan maikai adumna olaga sumna hairami akoigi tungde inari sibui cha chanbi natro hangami matamaduda pusida khwaidagi kiba angakpa matawni manga chap manakhi imana adumna hairubadagi mani ai chanbini hairamaga khonjel adu chap lepkhi matawduda ima so engonda muni yangakhi aduga ibungo chalasi mang tharo hairakhi konadi imana adumna hangubadagi akoigi tungda karisu tawrakhidre angakpani yumek yobaga imaga igasu maipu amada mai brang hawgalaga isa pumba mai loina okthoami babada su wari edu tambada pung angakhi
ꯇꯧꯕꯗꯕꯨ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯏꯃꯥ ꯏꯆꯥꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯗꯤ ꯂꯤꯊꯣꯛꯈꯤꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯑꯁꯤ ꯇꯝꯃꯨꯔꯕꯁꯨ ꯃꯌꯥꯝ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯂꯤꯊꯣꯛꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯅꯦꯛꯑꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯃꯃꯤ ꯑꯗꯨ ꯇꯨꯔꯦꯟꯗꯒꯤ ꯀꯧꯈꯠꯂꯒ ꯂꯥꯏ ꯈꯨꯔꯝꯊꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯇꯧꯕꯗꯕꯨ ꯑꯉꯥꯡ ꯑꯗꯨꯅ ꯇꯥꯔꯒ ꯁꯤꯔꯝꯕ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯃꯅꯤꯟ ꯈꯔ ꯅꯥꯏꯔꯤ꯫ ꯃꯐꯝ ꯑꯗꯣꯝꯗ ꯉꯥ ꯐꯥꯕ ꯆꯪꯉꯨꯕꯗ ꯇꯧ ꯊꯦꯛꯄꯒꯤ ꯃꯈꯣꯟ ꯇꯥꯏ ꯍꯥꯏꯗꯅ ꯃꯤꯑꯣꯏ ꯑꯃꯠꯇ ꯀꯤꯗꯅ ꯆꯪꯅꯗꯦ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯑꯃꯨꯛ ꯂꯧꯈꯤꯗꯣꯏꯅꯣ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯍꯧꯖꯤꯛꯁꯨ ꯈꯨꯠ ꯊꯦꯛꯇꯨꯅ ꯄꯥꯅꯔꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫